Lakhipur Online Putoksaba Mars ki tang tarataro Ningthau Kaba Numit ki Khomjinba Pao tabirasi. Ahanbada Maruiba Pao United Manipuri Association Assam Umagi Kuntramari Suba Chahi ki mifamlen Lakhipur da pangthokre. Kasar Sribarda Haisnam Kanchan Malagi Wareng Lairik Nathai Kraba Asami Chel Phongkre. Assam Assembly Mikal April ki tang mapan da pangthok lagani. May ki tang marida Mikal ki result laukthok lagani. Lakhipur dagi Congress Mirep Maimum Santi Kumar bu mai pakhananaba honamina si haiba wafam kaya thamlakle. Udarbon Kendrada Congress Mirep Ajit Singh Saugatuna Udarbon Manipuri Congress Development Committee Semkre Amasung Laimaram Relief Camp Talai Khitrabi Ningthaujam Purnima gi imungda LMG na sel gi tangbang pikre. Hauzik mapung oiba pau tabirasi. United Manipuri Association Assam Umagi Kuntramari Suba Chahi gi mifamlen ngarang Nongmaijing Numit Lakhipur gi Fulertol Chingya Lakai Multipurpose Community Hall da Uma Lakhipur District Committee na silang duna pangthokre. Ayuk ipung nipar makhaida Umagi President L Sarachandra Singhana Lupki Phiral Chingkhatuna thorom hodokhi. Matungda ayuk pung mapan makhaida pangthokkiba aphongba mifamda Umagi President Laisom Sarachandra na mifama poikhe. Mifam asida Chief Guest oina Retired ACS Kangabam Santi Kumar aduga akhanaba mithung sing oina Umagi ex-President Dr. K.N. Chan, Umagi Advisor Wakram Joy Kumar, All Assam Manipuri Women Mairapaibi Coordination Committee ki President Konjang Ongbi Aruna, Working President Ngangom Baladev, Advisor Jamir Ahmed Chowdhury, Reception Committee ki Chairman Ngangom Basanta Kumar amasung Uma Lakhipur District Committee ki ex-President Usam Chaubana Chingba Miyoi Singh Dai Sapamke. Mifam Mapu Laisom Sarachandrana Manipuri Development Council Assam gi ahanba Chairman Laikhidraba Akoijam Jiten gi Ningsing Khudam amagi Maikum Hangdokhibaga loinana miyam punna leisu katpagi thoromda saruk yaminakhi. Mahaki thawaina Mapu gi Laikolda ingna chingna leirunaba minute ama tumina leiduna miyamna thongnijakhi. Reception Committee gi Convener Lairelakpam Nambakumar na taramna upagi warol pikhi. Umagi Media and Publicity Secretary Ingudam Manito Mana Thoromgi Nungi Oiparol Thambiki Amasung General Secretary Lamapam Chingthang Khombana Chahigi Paudam Pathoki Thoromga Mari Lainana Wangang Latuna Umagi ex-President Dr. K.N. Chana Laikhidraba Akoijam Jitena Hinglingaida Manipuri Samasa Sigi Damakta Kathokiba Kaya Amadi Mahakna Thengnakiba Awana Kaya Miyamda Paudamduna Mahaki Pidam Ningai Oiraba Wakhalon Adubu Ngasigi Mirol Asina Tung Inpam Thoki Haiki Thoramasida Umagi Tongan Division Amasung District Committee ki Thoburil Singna Umana Lokiba Thodang Singh Palladuna Wangangki Akhanaba Guest Singh Chief Guest Amasung Mifamapugi Warol ki Matungda Reception Committee ki Co-Convener Usam Bamchana Thagatwai Piduna Mifamadu Chinglemna Loisinki Umali Khatki Bagi Baru Eva Pandamdi Assam Lady Babetin Singh Assam Lady MLA की शिक्षा में कुंतरगसी के मनुदा एकोई गसी बाबा एकोई की निहायबा मिहोदा में थम्बा कंट्री मधुर मरम वरिगा मागी मरुएबा पांडव से ऑटोनोमस काउंसिल तान बसनी मरुदगी ऑटोनोमस काउंसिल तान बगी नमुता कोंजंग से यामना कन्न सक्सिल लगला बतुक दसु एकोई की इलेक्ट के कोई समाज से के काय कुनबा यामा Bioi Kayana Council Hibse Signa Bandaleva ST category Leva Tribals Pangarabani Kudu Salamani Masing Officina Pangaya Nati Kahana Equida Kuro Tamawai Kuro Tambata Mayama Koda Totabanate Pai Aduna Tokudurasu Umana Head 6 Legacy Adu Kuro Kaya Tanglabasu Ikai Kunajariba, Lai Kraba, Umagi Chief Advisor of Biramba, Ikai Kunajariba, Mingora Padura Tamoji Jena, Magi Hanbale Travatona, Maringel, Magi Maru Pokaki Makada, Umagi Toburu Sing a section, left to the section, but left of the gate. Manipuri Development Council 2011 Maki Matana Kayam, Kayam, Wabata Kayam,
यम माना तब मम्मी अब अगी मांग मसाय अमन आयमी मसाय पुतगी चक्रगा गवाती तो थक थक नहीं हम बनी पासे मातने है बचा मसी याके चुना वापने मसी मलमदी मणिपुरी सिबु क्रमाइन तौदना एको पुंजन बजाबा सामदा लेबा अमसु एको जिबु क्रमाइनना मिमांग थोप जाबा एको वखलोना माक्सिमा मणिपुरी साहित्य परिषद असम श्रीबार मसाना सिलांगदुना हैसनाम कांचनमाला सिंहन इबा वारेंग लाइरिक नाथै क्रबा आसागी चेल फोंबगी थरममा ngarang श्रीबार जीपी कम्युनिटी हॉल दा पांगथोखरे लाइरिक फोंबगी थरमदुदा मणिपुरी साहित्य परिषद असम श्रीबार मसागी प्रेसिडेंट एच धीरारानी देवीना मिफमपु अदुगा मणिपुरी साहित्य परिषद असम लखीपुर डिस्ट्रिक्ट कमिटी की प्रेसिडेंट लैसुंगबम रविंद्रना चीफ गेस्ट होइना सरुक जाखी लोइनना अथौबनिंग सिंगलुप लखीपुर की प्रेसिडेंट आर के सनाहल श्रीबार जीपी की प्रेसिडेंट प्रियावती सिंह लखीपुर ब्लॉक की एपी प्रेसिडेंट होइना बिरमनी मणिपुरी साहित्य परिषद असम सेंट्रल कमिटी की सेक्रेटरी पोसमम राज बिहारी अमदी युमनाम इलाबंतन चिंबना अखनब मिथुंग सिंह होइना दायित्व फमकी थौरमदु मणिपुरी साहित्य परिषद असम श्रीबार मसागी वाइस प्रेसिडेंट निंगथौजम बिरमहोन कंडक्ट तौबिखी अमसुंग सेक्रेटरी के एच नोमिताना मयामबु तरामना ओखी अथोइब मिथुंग लैसुंगबम रविंद्रना लाइरिक माइखुम हांगदोगलब मतुंग अइबिना लाइरिक असिगी समलप वारोल थंबिखी अमसुंग मणिकुमार नावरेमचाना लाइरिक असिगी मसक ताखे वारी मचा तरामाथो यावरिबा लाइरिक असि अइबिगी मपुरोइबा हैसनाम कोमलामणिना फोंगबनी पनबयाय अइबी वांगखेम निंगोल हैसनाम ओंबी कांचनमाला लिसिंग अमगा चमापन हुंफुमातोइदा लखीपुर खुनौद पोखे महाक एमए बीएड अमसुंग संगीत पिसारतनी लिसिंग अमगा चमापन मरफुनिथोइदगी एआईआर सिलचरगी एप्रूव सोलो आर्टिस्ट ओइना मणिपुरी मतम इसै कया रेडियो द खुदोल तमदुना लाखे लोइनना महाक एप्रूव लिरिसिस्ट अमसुनी लिसिंग अमगा चमापन मरफुतरातरेता गुवाहाटी दूरदर्शन केंद्र पीपीसी दा महांगना सकपै से अहुम संदोखरे हाफलोंग गवर्नमेंट कॉलेज दा मैगजीन सेक्रेटरी ओइरिंगैदा इंग्लिश की वारी मचा सरेंडर फोंखे लिसिंग अनिगा तरामरी दा महांगना फोंखिबा इसै मयकी सैरेंग लाइरिक थवान मिचाकी लेकोंदा असिगी दमकता लिसिंग अनिगा तरातरुकता मणिपुरी साहित्य परिषद असमना हेमावती लिटरेरी अवार्ड गोल्ड मेडल पीदने काइखुनकी महाक श्रीबार हाई स्कूल दगी हेड मिस्ट्रेस होइना थबकतगी पथाखरे लोनना ओजाना ngasi nathai khraba asagi selariba hariba wari macha se aina ngahak pajarubuda matam sida jamna tunaba aidi wari macha ne hana amane hana ei maji ai maramdi hauji kan se angang se amana ba gani poe oga makhoi se lai la su tamalle tamallaga moi se nomo nomo ge khoi de phana ba se tawjari mi lai siga aidi makhoi se awaga ai khabok phangle mapana jakhre ada mama pa se मथोम ता लेहरगनी लेहौरी से लेहौरगा थामना आइदि मखोइसु मचानी पा ओरगा सु मचानी बिरु थाम लेहरे लेहरगा ngसाइगी मोचु मोगी संसार मा पानरे पानखम नु मोनु मगी अंगांग अंगांग उनरे लाइक कमले अदुना युम द लापगी मतम गछ लेखिलक्कबा अदुना ममा बा बसिंखना आइदि ना जेकना तरोगा जाम वाना एखोइ हुगुगी मयाम लेदि एखोइगी अहन ओरबा चाही मरफू सिरबा कनाम लेजदना मसाना चाखो चाबगा मयाम लेरी हुसे अदुग मासिगुंबा अदि मतम सिगा जाम चुनबा वारी मसामा अदि थैख्रबा सागी चेलना ओजासिनी अदि इबिबा वारी मसा सिगा अदुम हाफेट पल्ली मसी मतम जाम चुनबा वारी मसामा नैना हाइजरी मसीदा अइना थेंगना रखिबा अवाबदी कयामरमनी मदुदी पंजररोय अदुबु मसीदा एनकरेज पीबी रखिबा हायरगदी आइगी फैमिली नि इचा इशू सिंगनी मखोइना सपोर्ट तोबीबना आइगिसु थौना ओइखिबनी अतोबा अमरोमदना लाइरिक असिबु प्रूफ लौबीदुना प्रिंट तोबी रखिबा मोइरांगथेम नंदबाबू सिंह अमदी मोइरांगथेम ग्राफिक्स की स्टाफ सिंगुसु हागतपा फोंगलोकजरी जाबिर मोंगी ओजा मोइरंगजम देव सिंह सुब्राम साहित्य रत्नगी मफमदा आइगी वारी मचा सिंसे अमुक्तंग पाबीरगा वाई अमनिदंग फोंगदोकपिरो हाइना हाइजरुबदा ओजा आसिना जामना हराव हरावना जाबिरक्तुना स्क्रिप्ट तो पारगा लाइरिक असि पारुबदा हाइदुना वाफम खरा इदुना थाबिरई मसिबु आइना लाइरिक असिगी अहोबदा हापचिनजरे ओजा सुब्रामबु असुमना
wahai khara phongdokpirapagidama hanna hanna thagachari lairik asibu phongpinaba jamna thawai hakchang jauna honaduna sinbi langbiriba Manipuri Sahitya Parishad Assam Shibar branch ki member khuding maku aina tawbimal khangba uchari makhoina achinba kayagi marakta chenbi chongbiduna honna khiba kayabu aina matam chupa kaujaroi Nupana nupi bu hamthana yengmada nupi singa thamoida nungaitaba phawe adubu nupi bu hamthana yengbagi chatnabi ase saijin wangma lamdragasu imung manungdadi adumak leina yaibasi lairik sigi mamai tariba wari masa memsagi lingjen haibasida mayat senga utli adubu masi pumnamakasi lairiki mangal phanglagadi kokani haina memsana mamada pautakpi कोट इमा दुयादे लाइरिक हैतबा यादे बीए एमए नत्रबसु यामद्रबदा इबा पाबा फावदी हाइफम थोकपन आन कोट मेमसागी ममा पसोट लैना लाइरिक हैरबदी हनु थंगसदा कानबा फंगदबा कया वाखलना सागलै मागी वाखल मरक्ता मानदि लाइरिक हैहौदबना अदोंगै मपुरोइबना मांगोंदा इरक्पा चिठीदु मिंगोंदा पाहल्लुबदा माना ताजबददि हराउजबा अदुबु मी अमना ताखरगदी इकाइगदबा वाहै खरा यावरंबदगी चिठी पाबिलिबा पाखंग मसा संजित की ममांगदा माना इकाइगखिबा मतौदु अई बिना यामना हाइसिंगना फ्लैश बैक टचिंग खत्तुना अपाबा खुदिंगबु नुंगाइबा नुकनिंगबा इकाइ नुंसी यानबगी वाखलंबदा तावहल्ली Laibag asigi election commission na Assam yauna rajya mari amasung union territory amagi assembly mikhal gi numit lauthokre New Delhi da pangthokpa paugi mifamda ngarang chief election commissioner Gyanesh Kumar na Assam gi Vidhan Sabha Kendra chamaga kuntaruk maki mikhal phase amakhakta da lagliba April gi tang 8 sagol se numita pangthoklagani haikre candidate singna March gi tang 9 phawba nomination pising bayagani vote masing thiba amasung mikhal gi result मेगी तांग मरी दा लाउथोकनी मिखल गी निमित लाउथोकपका लोइनना राज्य सिदा मॉडल कोड ऑफ कंडक्ट चनबा हौख्रे केरलम अमसुंग पुडुचेरी गी मिखलसु अप्रैल गी तांग 8 दा पांथोकनी तमिलनाडुना अप्रैल गी तांग 9 दा अदुगा वेस्ट बेंगल ना अप्रैल गी तांग 9 अमसुंग 18 दा फेस अनि थोकना मिखल पांथोकदौरी Assam Assembly Mikhal da Lakhipur dagi Congress Party gi mirep oina chongthoragliba Maimom Santi Kumar bu mai pakanana bahona minasi haiba wafam mitei khunai gi masak naiba miyoi kayana thamrakli ngarang labok ta pangthokpa mifam amada mitei gi Congress worker singi mahut sinduna Sinam Mani Mohana Lakhipur gi kangluk puding maki voter sing dagi khubam changjau tara lonaduna mahapo mai pakana ba haijakre Amaromda Maimom Santi Kumar na Singirbon Maning Lekai gi Mutum Biramani gi apok pilai ki dabagi pau taraduna imung manungi awabada saruk jaminakhi mafam aduda tinkiba ahlaman kaya nasu jahi kaya gi matungda Congress Party na mitei amada ticket pirakpani aduna mayam puna mai pakhanana bahona minasi haiki Maimom Santi Kumar na Lakhipur constituency gi candidate ama oina thorakpase jahi kaya gi matungda mitei candidate ama phangjabase ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯈꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯅꯔꯁꯔꯥꯎ ꯁꯤꯡ ꯑꯗꯩ ꯁꯨꯕꯪꯀꯣꯠ ꯀꯥꯖꯤ ꯀꯨꯇꯨꯕ ꯍꯥꯏꯔꯤꯕꯁꯤ ꯃꯩꯇꯩꯔꯣꯟ ꯂꯣꯟꯕ MLA ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯪꯒ꯭ꯔꯦꯁꯄꯨ ꯑꯣꯏꯔꯕꯁꯨ Congress candidate oirabasu maitai amakak kaaba haibase khoi tangai phadabani adu hajik ki matamda de khoi maitai amakak kaaba se jamna wana thoe asi punamakse tungoina na thamne hariga maitai amakak khoi Lakhipur constituency da kana ma honbase khoi tofom thopa thapuni adu handak laiba Congress ticket paidon laiba oja Santibu mayam changduna mapung phana haiba khoi gi Congress ticket asibu sogotna mai pangnaba mayam changnam tang honasi
Lagliba Assam Assembly Mikalda Chamagatara Manga number Udarbon Kendradagi Congress Mireb Sri Ajit Singh Busagwana Bangarang Monarbon gi Days Hotel da Manipuri Kungang Kunitho Romgi Miut Singh na Saruk Jaba Mipamama Pangthokre Mipamaduda KH Rajbalwab Singh Congress Mireb Ajit Singh H Dilip Congress OBC की chairperson Moyanglei Devi Silchar District Congress Committee की General Secretary S Vikas amasung ex GP President NG Bidhurani na mathang sinna President Chief Guest amasung Guest of Honor oina phamke mifam aduda kubna khanaraba matung Udarbon Manipuri Congress Development Committee haiba anuba committee ama semki committee asigi chairman oina H Dilip Kumar Vice Chairman oina M Uttam Singha amasung Nibarani Devi amadi convener oina N Binod Singha bukhanduna Lakliba Mikhalasida Congress Mireb Ajit Singh Damak Akanba campaign Chathanana Baware Blokre Assam Pradesh Congress Committee APCC gi OBC Department Nangarang Thoki Bachirolama gi matung ina Sri K Robindra Singhabu Hailakandi District Congress Committee gi OBC Department ki Chairman oina kankhre Lakliba Assembly Mikalasi Yenglaga Anoba Chairman Singda Masa Masagi Jilada Numitara Mangani gi manungda District amasung Block Level Committee semna bakhangan kre Tabada yamna thamoi sokpa thodok ama oina tha sigi chechet ahum yausang hoba numit ki numidangda Manipur gi Bisnupur District ki Leimaram High School da hangliba relief camp ta changjapam lauduna leirakibi masagi chahi kunta pharibi Ningthaujam Purnimana School adugi Barinda da Thauri Yanduna Leikidre Haibagi Pau Tabada Ngarang Like-minded group LMZ Manipur gi Mihut Kangbo Amana Relief Campus da Chatuna Leikidrabi Purnima gi Apokpi Ningthaujam Subhasini gi Maphamda Lupa Lising Taret ki Mateng Pangtuna Imung Manungi Awabata Su Saruk Yakre Tengbang Khongsadadu Group Asigi Secretary Ozit Sorokhaibam Publicity Secretary Rakesh Naurem Treasurer Kunjesor Mangsatabam Assistant Secretary Surendra Ningomba Joy Kumar Thoksom Amadi Boinau Maibam Singba Member Singsu Sarukjaki Leikidrabi Purnima Oinam Girls Higher Secondary School gi Class 11 gi Mahiroini Mahak Haukiba Lisinganiga Kunhumdagi Megi Tang Ahumdagi Waroi Chingdagi Lanjana Raktuna Mama Masung Machiga Luinana Kemasida Leirakibani LMZ gi Secretary Ojit Sorok Kaibam da Pongdokibada Relief Camp Sing da Leiba Miyoi Kaya Wakal gi Awaba Polum Leibadagi Asigumba Thodok Kya Thogli Masi Thingnanaba Mari Lenaba Department Singna Relief Camp Singda Mental Health ki Awareness Program Toina Pangthok Patangai Phade Haiki Loinana Mahakna Miyam dasu Imung asida mateng pangbinaba apil tawki Atedi inmet mayam sing punamakse masi marak-marakta wakalgi anabasi divert tawba yaba adugumba akhoi akang ahising gi department singna akhoi health ki awareness haiba tarene masi pangthok piragadi khara phagani Khangan Jabama Barak Tampak ta ahanba oina Hotel Management ta Bachelor Program haure Course asina isana isabu thabak pijaba ngamhanbata natana maming leiraba hotel singda thabak tawbagi khudong sabat aigani 12 pass araba miyoi singna course asi tamba yagani hotel la thabak tawriba singna su on job training oina Vivo Hotel Management Degree Program asi tamba yagani UGC na sakhanglaba Lingias Bidapit University na mai paglaba singda certificate pigani certificate asina sarkar gi thabak loinana MBOC tamthabagi Bharat pumbada valid oigani chahi asigi January session admission authorized study center oiriba Elite Institute of Hotel Management Rani Bosti Ambikapoti opposite Ramanus College Silchar da mingchanba hore institute asigi mahiroi singda Silchar gi maming leraba Hotel Sagarika Regency da practical training pigani akupa marul gi damak mobile number 8822890441 number asida pau phobina bahairi Lakhipur Online Channel asibu yengbiri basingna Pao asibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna United Manipuri Association Assam Umagi Kuntramari suba chahi gi mifamlen Lakhipur da pangthokre Kasar Sribarda Haisnam Kanchanmala gi wareng lairik nathai khraba asangi chelphongkre
Assam Assembly Mikal April ki tang mapan da pangthoklagani May ki tang mari da Mikal ki result lauthoklagani Lakhipur dagi Congress mirep Maimom Santi Kumar bu mai pakhanana ba honamina si haiba wafam kaya thamlakle Udarbon Kendra da Congress mirep Ajit Singh bu sagatuna Udarbon Manipuri Congress Development Committee semkre amasung Laimaram Relief Camp ta laikhidrabi Ningthaujam Purnima gi imung da LMG na sel gi tangbang pikre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare